NIA na mi phaba hourakpa Chief Minister Yunam Khemsana handak tu phongdok ki wafam ama social media da viral orki aikoi masel gi marakta hana sunubagi thogdok sing adu imong manung da thokiba thogdok ni haina longna si haibasida bet comment mayam ama laki nahaki imong da nasa hat kiba leitabani isam samna thokiba thogdok sing adu kauthokna si haiba ngamlibani haina chaina rakhi Chief Minister gi wafam asi thamoi nungda nungaitaba masung sauningba mayam ama miyam da leirambadi yai adubo hauzik tholiba kangluku irang asigi waroidi leibag asigi lona chapkhairaba tungda wayal sangna pirakpa chairak sing aduna oigani haibasi khangba pai matam amadadi aikoi pomnamak isagi imung manunggi leikai khunai kannanaba haiduna yamna haksina thabak kayamarum tawkhre tabak sing adu pangthokhraba matungda leibag asigi lona tapna khongol lirakani haibadudi aikoi pomnamakna khanghauda badawna tawki miyamna mapangal kalingaitadi police personnel singsu miyamda mating pangki madu lona yaba natraga yadaba haiba ama thide miyam aduna mapangal sonthar khraba matamdadi police na mapangal tapna kangkhalai aduga makoina tawkiba asoiba mayam adudi karimata khaloi micham miyamda onsilakani haibadi maitai singna khangdasu kuki singdi yamna munna khangki maramaduna kuki pruki miyo singna sathakiba thogdok kaya amadi likhun thibo fangdanaba khongul mutalaga thanami aduga maitai singi oinadi heroni hairasanu haina namloidaba photo tawroidaba thabak mayam am tawki maramaduna ngasidi police na mapangal kangkhalaklaba matam sidadi aikoi pumnamak kaidongai phaba lakadoribano haina tumba yadaba matamadu oirakle mama oibi kayana khwangset machi langlaga aikhoibu kalu haina laukhiba kapkhiba matamduda nakhoigi damaktani haina songthorakhiba amasung mapunsi kathokhiba mayam adu ngasidi awafamda tagadabagi matam ngaidunu leire mama oibisingna adugumba nasasing adu kannadaba kari thodang tawribagi wakat mifamna yagadoribra wakat khongjangna thingba ngamgadoribra haibadu nainaba matam yaure miyamgi punsi kannanabagi damak nahasingda thona pikiba leibaki luchingbussing aduna kadaida satkhrbagi thokiba irang sing aduda lawmaker sing yaukhidaba yaubra nakhoidana leibaki losi leitaba aduga mapangal sonjaba ngasina mayumda ingna chingna leijaraba miyoi kaya ama jelgi sarangda langsinba haurakpasida nakhoigi thodangna karino haiba khanglibra IRB post gi masing yamlaba miyam hupsilaktuna nongmai lakhiba mar nupi ama ikai khumnaba manghalaba matungda mai thadun hatkiba masung urkhulgi bank ama lut tawraga lupa crore mayam ama lakhibagi thogdok sing asiga mari leinana handakta National Investigating Agency NIA na miyoi 10 mayumdagi fagatkiba laikre bank lut tawba micham miyambu karisu leitana khanba minungsi machet amada yaudana hatkiba haibasidi leibak asigi lona kaidongwida sungak piroi adubo yamna nungaitaba makhak haiba taragadi arambai tengolgi thomi ahum mari handak phabadi yaukhiba sini Manipur police natraga central force na mapangal kanna leiramlabadi micham miyam hana sunabagi thogdok sing adu yamna laina athuba matamda laksilamgadabani arambai tengolgi thomi sing cultural activist oina leirambani nongmai pairamba nate lengang na micham miyam gi punsi ngak senba ngamlaktabadagi tangai fadana khulai paiba miyam sing adu thengnanabagi damak state force sing dagi nongmai lakiba oigani madu lona yade kanamatanasu pungning thogatpa chumde makhoina maitai budi kanbada mateng panghore adubo makhoina lawkhiba makhoina lakhiba nongmai sing aduga mari leinana FIR di lawkhataba yadabanina lawkhatkre hariba case sing adusu hanana NIA da adum sinarga laikhrabani NIA da natraga CBI da sinakhiba case amada maral leiraba miyo singda minungsi amata pokloi makhoida maitai natraga kuki haiba amata yengloi nakhoina songnakhiba thengnakhiba lan adu ireiba kannanabani haiduna nakhoina leijargasu central agency sing asigi meeting dadi nakhoi asi phana ukhidrabani case makatan lawkhatanaba amasung arambai tengolgi thomi fadanabani haiduna nakhoida leiramba nongmai kai loinamak pithokraba natra adubo nongmai pithoklabasu case adudi adumak leihobanina maduda chenai hairiba makaidi pharaklibasini Manipur da kangluku irang asiga mari leinana FIR lising 12 gi mathakta lawkhataga leiri chaurakna case samaromdi NIA amasung CBI na pairamgani sathiraba mihat nongmai lakhibagi thogdok sing ayamba central agency sing na paikrabani haujikta mathang phaba haurakpani phagadabasu yamna walamkhigani matang asida panjaningba wafamdi aikhoigi micham miyamna thengnaba haurakliba case sing asidagi masa nanthoke haiba taragadi Manipur lengakna central government kanna taknaraga maral sing adu kokpiba yananaba kari tawba yabagi haibadu aikhoigi chief minister da taknaba amachangi chief minister na thokliba thogdok sing adu imung manungda thokpa thogdok ni haina lounarasi haikhibaduda yumpham oiraga aikhoigi naha sing kaisam sangda leitanaba kari tawba yabagi haibadu amuktang khantha ningi